ngasi phong ki ba panam pauk se ri gi maru ebi I pauk sing khong ga saraga manipur top channel gi mai ke ri gi miam da thamjagi ahan bada namphalong da kapna bi gi thodok to khunja sing ngam khai paring da sensilakre panam pauk se ri gi atin pauk khra tha sigi saisat kun ga taruk ki ayuk pung tara mathoi ga makhairam tarak pa Myanmar gi tamu district ki manung sana leiba namphalong gi wall phabung village ta Myanmar government ki military junta army amadi Myanmar democracy ta rahulup ama oiriba People's Democratic Front PDF na singba singa akan mong na nomai kapna duna khothok narakpadigi wall phabung village adu reiba Myanmar masa sani ro Manipur gi ngam khai paring lanchilaktuna border pillar hundraga mapan amadi marf gi marakta morerom thangba nakal chenchilaktuna manak nakpa khul singda changjafam lauduna laikre hari Thazaba yapa paugi likhun amagi matung ina ngasi ayuk Myanmar gi tamu district ki manungsana leiba Namphalong gi wal phabung village na numai kapna duna khut thokna bagi maikei salai khangduna sena khibadagi khuladu khuntak lansikre loiduna makha tana khut thokna rakadra haiba jingnaba leibadagi mapamadu masing yamnaba Myanmar junta army sing thomjilaktana laikre hari Khotongna kiba da maikeni gi marak sathina misimina aso apan yoramba yai hairian su paushi da makata na palakli makasa tharak pina kangla paudi atin ma pau khra myam da thamjagi yausang manung da tungan ba thodok ta miyoi ani sire combined team gi operation da tungan ba khulai kya fogat khre hauki ba tang kun ga manga yausang haupan numitagi ngasi phawbada tungan ba thodok ta miyoi ani sire combined force na tungan mapam sing da operation sathabada khulai kya fogat khre pausina hairibadi thasigi kunga manga gi ayuk pung tara mathoi makhai rom tabata Thoubal district police ki manung sanba sarang patmaya lekai gi pukri asawbada miyoi ama ising da tadun siramle thaudo adu da laikhidraba miyoi edu gi maming Sanjoy Barlasai kunga mari Assam dagi haujingna sarang patmaya lekai da lebani maku ising da tadun irakna badigi miyamna Thoubal district hospital pukhatuna lekatna bahona ki adubu lekatna bangamdana lekhidabani Amarom na thasigi kunga tarit ki ayuk pung tarit rom tabada hangang police ki manung sanba mantri pukhi bazar da leiba bara sanba yum amada miyoi ama thoriyan duna siramle thaudo adura leikhidraba miyoi edu gi maming Chandra Bahadur Gurung sei yangkhai ga manga apok leikhidraba Padam Bahadur Gurung kawi kangpokpi Toribari dagi haujingna mantri pukhi bazar da leiba Rajkumar Manos Kauba magi rented house amadi godown gi saukidar oina leiba miyoi ni ma kari maram gi damak thori yandun siram libino haiba sapsana khangmangamdri nakalamaramda thasigi kunga taruk ki ayuk pung nipan ga makhairam taba degi pung mapan ga minin nipuram taba fawpa Imphal East District Police kunga nithoi suba Assam Rifles CRPF ki apunba combined team amana Sagolmang PS ki manungsanba Otonglok village ta thi buhumbi gi thabak sathabada khulai kya fogat pangamkhre Operation adura fagalaba kulai sing aduri 9mm US made carbine machine ganama tear gas ganama 9mm gi maru manga tear gas shell ama 36 high explosive hand grenade ahum phangle haidi fagalaba kulai sing Sagolmang police ta sinakre haidi amaromda thasigi kungani pan ge ayuk pung nipan ga makhai digi tara phawa Bisnupur police commando amadi Kumawan regiment gi apun batim amana Saiton amasum Sanathong gi area da satakhiba operation da tungan khulai sing fogat pangkhre combined team gi operation adu da local made pumpi RL ani single barrel ama magazine ga loinaba SMG carbine ama 36 HE hand grenade taraga mathoi pumpi shell ahum inches magazine ga lonaba maru ama SLR magazine ama bomb sabada sisinaba plastic Cadres Nipan su fogat pangam khiadi atopa pawmadana zaribamda sakhangdaba singna bomb pokhai handuna dukan ahum thugairam le banja thakre thasigi kunga nipan gi ahing nongai matung pung ani rom tapada zaribam district ki Borobetra subdivision gi manung sanba Durgarpur lamtai khunou da leiba dukan ahum sakhangdaba singna bomb langsinduna thugairam le Lebak phabadagi bomb pokhaiba dura aso apan amatadi iya hogitre hairiba dukan singa si hoba budi sai kuntraga tret kauba lamtai khunou du leiba amagini hairiba dukan singa si computer hardware amadi grocery gi dukan singni bomb pokhailam khiba adu kanana karigi damak taramli bano haibadu hausi phawagi oina sapsana khangmangamdri adumapu tha amarungi mamang dukan singa sida sakhangdaba singna namai round kya kapsilambagi thautok laikhrabani
अमरोमदा जरीबम लमताई खुनौदा बॉम पोखाई हलमबगी थाउदो अदुदा चेनरिबसिंग पुंग कुनगा मरिगी मनुंगदा पुथोक्त्रबदि जरीबम डिस्ट्रिक्ट पुंग कुनगा मरिगी टोटल शटडाउन तौरगनि हाइना टोटल शटडाउन की खोंजंग हौख्रे जरीबमदा लैबा लुप मारी जरी डेवलपमेंट ऑर्गेनाइजेशन जरी इमा मैरा पाइबी अपुनबा लुप जरी अपुनबा खुनाई चौखट लुप अमदी यूनाइटेड जरी यूथ लीगना ngasi ayuk pung taruk tagi hayeng ayuk pung taruk fawba sathagada banasina mauksa gi punsi da sauna akaiba pikre total shutdown amaram oiraga lambi sorokta gari sena khidre dukan sing hangna khidre kaithel sing su phamna khidre pamdaba thaudok sing thoktana ba mafam kya da security singna ngak senbegi thabuk satakhi haujik phawgi oina pamdaba thaudok sing thokpagi paw leitri atopa pawmana लोक सभा मिखल इनर मणिपुर मिरेप तरुक आउटर मणिपुर मिरेप मरीना लंबा तौनगदौरी कंगलैपाक की मैरादगी मरुइब इपाउक्सिंग खोंगसरग मणिपुर टॉप चैनल की मैकेदगी मियामना थमजगे तंकक अनि थोकना एप्रिल 10 मदी कुनग तरुकता मणिपुर की ओइना पांगथोकदौरिबा 15 सुब लोक सभा मिखल इनर मणिपुर अमसुम आउटर मणिपुर इलेक्शन थेंगनगदौरिबा सिगी मेरेप से लाउथोकपगी अरोइब मतम यौसिलगलबा फावबा कनागुम मेरेप अमतन मेरेप से लाउथोकना खिद्रे मदुना मणिपुर की इनर मेरेप तरुक अदुगा आउटर मेरेप मरी लंबा तौनबा याना लेरे इनर अमसुम आउटर मणिपुर पार्लियामेंटरी कंस्टिट्यूएंसी मिखल थेंगनब मेरेप से पिछलखिबसिंगी स्क्रूटिनी फेब्रुआरी 19 दा पांगथोखिबगा लोइनना इनर की सीट मिरेप ओइगदौरिबसिंग अदुदी बीजेपी की थाउनाउजम बसंत कुमार इंडियन नेशनल कांग्रेस आईएनसी की प्रोफेसर डॉक्टर अंगोमसा बिमोल अकोइजम आरपीआई अथावेल की महेश्वर थानाउजम इंडिपेंडेंस मिरेप ओइना आरके सोमेंद्रो एलाइस काइकु मोइरांगथेम टोमटोम सना नोंसांबा आरजेएसपी इंडिपेंडेंस मिरेपता हौरंगबम शरद सिंहानी आउटर मणिपुर पार्लियामेंटरी कंस्टिट्यूएंसी की मिरेप ओइगदौरिब मियोइ मरी अदुदी अल्फ्रेड के आथर आईएनसी जेमिक के टिमोथी एनपीएफ डॉक्टर अलाइसोन अबोनमई इंडिपेंडेंट एस खोजोन इंडिपेंडेंट तक अनिथोना बोट थादनगदौरिब लोक सभा मिखल इनर मणिपुर ओइने असेंबली केंद्र 39 अदुगा आउटर की ओइने असेंबली केंद्र 15 एप्रिल 15 बोट थादनगनी मिखल पुनः बोटर लाख कुनगा लिसिंग कुनगा तरुका सत्रुका कुनगा हुमदोइना बोट थादगनी मसीगी मनुंग नुपी बोटर लाख 10 लिसिंग निफुगा तरुका सत्रेका कुनगा तरुनी अदुगा ट्रांसजेंडर न सनिगा कुंथ्रानी मिखल इनर पोलिंग स्टेशन लिसिंग अमगा सहुमगा 15 अदुगा आउटर लिसिंग 5 सत्रुका कुंथ्रागा 15 हांगनी 19 सुब लोक सभा मिखलगा मरी लेनना तुआन पॉलिटिकल पार्टी सिंग ओइना स्टार कैंपेनर ओइगदबसिंगी मिंग लाखोपा हौरे बीजेपी की ओइना प्राइम मिनिस्टर नरेंद्र मोदी बीजेपी की नेशनल प्रेसिडेंट जेपी नड्डा यूनियन मिनिस्टर राजनाथ अमित शाह सबानंद सोनोवाल आरके रंजन असम की चीफ मिनिस्टर हिमंता बिस्वा सिंह यावरी अदुगा इंडियन नेशनल कांग्रेस की ओइना स्टार कैंपेनर ओइना मिंग लाखोखिबसिंग अदुदी आईएनसी की नेशनल प्रेसिडेंट मल्लिक अर्जुन खड़गे सोनिया गांधी राहुल गांधी प्रियंका गांधी वाड्रा शशि थरूर जयराम रमेश सलमान खुर्शी नसिंग यावखिरी अतोपा पावमना कांग्रेस की मेरेप अंगोमसा बिमोल अकोइजम की एफिडेविट अरानब यावरे हाइना बीजेपी की मेरेप बसंत कुमार इलेक्शन कमीशन वोकटखरे 19 सुब लोक सभा मिखल इनर मणिपुर पार्लियामेंटरी कंस्टिट्यूएंसी इंडियन नेशनल कांग्रेस आईएनसी की मेरेप ओइना सोंथोरक्लिबा डॉक्टर अंगोमसा बिमोल अकोइजमना इलेक्शन कमीशन पिसिनखिबा एफिडेविट असोयबी यावरे माकी नॉमिनेशन कैंसल तौबीनब माकी ओइरिबा बीजेपी की मिरेप थानाउजम बसंत कुमार इलेक्शन कमीशन वोकटखरे हाइरि हिरामसिगा मरी लेनना आईएनसी की मेरेप ओइरिबा बिमोल अकोइजम की लीगल टीमना मीडिया फोंदोखिबदि असोयबदु सेमदोखरे थानाउजम बसंतना अपिक इशू अमदा कंट्रोवर्सी थोकनबा होनबनि हाइरि बीजेपी की मेरेप थानाउजम बसंतना हाइरिबदि कांग्रेस की मेरेप बिमोल अकोइजमना माकी नॉमिनेशन एफिडेविट नन एक्सीडेंटल ओइबा असेंबली कंस्टिट्यूएंसी ओइना पिखि तौगोदरिबा इलेक्शन असिदि असेंबली इलेक्शन अति लोक सभा इलेक्शन नि रेस्पोंडेंट्स ओइरिबा बिमोल अकोइजमना 23 मार्च इंग्लिश अंगनिगा 23 फाइल तोकिबा फॉर्म 23 की मतुंगिना नन एग्जिस्टेंस असेंबली कंस्टिट्यूएंसी हाइबदि 12 सुबा कैसामथोंग कंस्टिट्यूएंसी हाइना रिटर्निंग ऑफिसर की ममांग नॉमिनेशन पेपर मरी फाइल तोकी लाकदोरिबे इलेक्शन असिगी कंस्टिट्यूएंसी की नति इलेक्शन असि
House of People haibadi Lok Sabha gi mikal ne haidi T.S. Basantana makhatana returning officer da tawkiba complaint da haibadi masi represent of People's Act 1951 gi section kya violence tawi maki complaint adu da haibadi bimol akoizam na file tawkiba nomination paper marida asoibasi mane asumba constituency si inner Manipur oipum thui adubo bimol akoizam na Lok Sabha election na taragani thoi suba kaisam thong assembly constituency haina iri masi suknagi mayek onaki banati haina BJP gi merep thonauzam Basant Kumar haidi maduna bimol akoizam na assembly constituency haina iri ba sima ki intention mayek sengdre haibatakli maki future da mak assembly sit thiba mali masi karisu leitabi issue ni haiba haina lobiyai adubu kanagumba party amadigi candidate ama oina tholaklabanina maki opposition party na attack torakpa haibisi mausani election gi ring da Sangkhrabani na bimol akoizamna ring asida sangdringai mamang lairamba phibamga soidana khenakani opponent party singa lamba taunari bisingi mayokta apik phataba wafam kya thulak paibasi mausani hainasu phongdorakli atopa pawmana nongpok sangmai sikhong khunau ukhong sangi maira paibisingna mikal saruk yadana ba warep nakre Mamang sahi English nganiga kungo humdagi me ahumdigi haurakliba tha taramathoi suraba lana si loidriba fawba Thoubal district ki manung salliba nongpok singmai sikhong khunawa madi ukhong sangi maira pai bisingna handaki taragani pansuba Lok Sabha mikal saruk yadana ba haina warep nakre India lenga ki khune ki lan loidriba aikhoi mikal saruk yaroi haiduna ngarang irai numiki numidangda nongpok sakmai Sikhong khuna omadi ukhong sangi maira pai bisingna magi khul singna wakat mifam satakhi wakat mifam singa du saruk yakhiba maira pai bisingna handak pangthok kadori pa taragani pan suba Lok Sabha gi mikal saruk yaroi habigi maram singtamki pai bisinga du na haikiba da tha taramathoi suraklaba lana sin maram oiraga singkhong singya da leijabai khoiding asi fawba tumpham safam khangdana lerakli miyoi kya amagi mayu mai kai mai thadok hiduna relief camp sing de lainari lana si thawai mangkhiba misi masinga si sani hen mani kunthra romna masa thiba khangdri lana si loidri aikhoi pothaba phangdri asigumba awa kaya pik thana leiraba Manipur mikal tawgani haibasi citizen ama oina yaningde awaba tariba miyam asida solidarity utpa oina aikhoi mikal asida saruk yaroi lana si loidriba phawba aikhoi India gi mikal saruk yaroi yapam su thokti haiba wafam sing thamki atopa pawmana miyam punduna mikal gi campaign chatpa saksa haijana wa phiral singkhatpana singba tawbiganu arambai tengol Iramdam kanglei pasida leiriba praja miyam gi mafamda arambai tengol gi control room operator gi thopuriba laisram robarsana press thokpa sirol amana wafam kat khangalakli Iramdam kanglei pakta leiriba miyam gi mafamda khangalakli bo wafam sing adudi hauzik leba sida thokliba lan manung asida Lok Sabha gi election tai haiduna campaign chatpa chakcha haijana ba loudspeaker paiduna laukhong ba tawba phiral singkhatpegi thoram pangtokpa mafam punsilaga meeting tawbegi mathau tadi haidi solasin hai ngasina aikhoi punsinbegi muhutta masoi taduna khatna sainaba misimina kya thulaktuna aikhoi masel yengthina begi masa am oirakani maram masina lamdam asigi praja miyamna wakhal tabiraga ingna signa adom na pamba miyoe du khanbiraga apamba mihutta adomak bot thadabiyo mafam singda miyam punduna campaign setpa sakcha haijanaba loudspeaker paiduna laukhong ba tawba phiral singkhatpa sidadi tawbidanaba miyam gi mafamda arambai tengol gi serol sina khangalakli makha satharak point atopa pawmra Chuchampur da Assam Rifles na KNA gi miyoe ma khulai kaya murum ga kona na fare lupa crore manga gi brown sugar fagale Assam Rifles ki kangbu aman Chuchampur district ki Sangai Kot area ra patrolling sakpada miyoi hum khulai paiduna salamba thinakhi miyoi hum adu phana bohona ba matamda ani amadi nanthokuna Sanakhre miyoi amana khulai kona na fawre phara miyoi du Koki National Army KNA gi miyoi ni haiba khangmangam le hari phara ba miyoi sidagi magazine ga kona na 7.62 gi SLR ama AK-57 rifle ama bulletproof jacket ani kap yari pa numai maru sani ga tara ga taruk fagat pangamle phagalaba khulai singa siga loina na miyoedu Chuchampur district police ta kusina khri hari amaramna sabsaba pawma phangmari ga Assam Rifles ki kangbu amana Sandel district ki Rana Top Y junction me ada asat awok
tawa miyoi sing check tawbagi thabak sathaba matamda lambi adura lakpa gari anidagi brown sugar kg ani gram satruk amadi khulai kya ga konana fogatle haidi pausin hai fogalaba brown sugar adu lupa crore manga gi mamal oigani loinana 9 mm gi pistol ama single barrel taragani thoi nongmai ani amadi nongmai maru kaya ama fogat pangki pharabu khusu khulai si sandal police ta khusinakre haidi Makasa tharak po ina to papauna Myanmar macha kya border lanjena duna leire haiba kanglei pakki maira su report tawri Manipur gi yumthang nariba Myanmar gi Tamu district ki wal phabungda Myanmar lanmi amasum lahulup group singi marakta haukiba numit kharani asida nomoi kapnarakpadigi Myanmar macha kya border lanchilaktuna More town manungda lanjena duna leire haidi officials singna phongdorakpagi matungina Myanmar manungda toina khut thoknaba sina maram oiraga Myanmar macha Sanirom border pillar number 79 amasung 80 gi marakta ngamkai lansilaktuna more da haujik sangjapam lawduna leiri haidi Amaramna Manipur gi irang sida pamdaba thaudok sing thoktanaba security force sing yawna official sing ngamkai gi saruk singda ahenwa section tharang gi thabak lakat krari Panbay abadi mamang sahi English sing ani kun go hom gi November dus Myanmar junta gi lanmi amasum larhulup group sing gi marakta akan mamona kuthokna rakpadigi laikai adugi miyoi satruk rom ngamkai lansilaktuna Manipur gi urkhulam mari kamjong gi mafam singda hangliba relief camp singda lairakhibani Loisilakpo ina to papomna Maestro Thanauzamdi neklaga puthokpa mirepni ibopi Maestro Thanauzamna taragani pansuba Lok Sabha election na mirep boina songthorakani haibisi ehakti tabu takidi masi thawoina khalludabana oigani adubu makna RPI Athawale gi mirep oina inner Manipur parliamentary constituency da songthorakliba sidi BJP ga satminaba party ni alliance ni Maduna BJP ga sap manai haina Congress Legislature Party ki lusingba oibadana tana Manipur gi hana gi minister oiramba Okram Ibobina phongdokre O Ibobina social media ra thagalakpa post ama gi matung inadi handak Manipur thokliba irang asigi matangda Maestro Thanauzamna koki ngakta pangsai da sei Prime Minister Narendra Modi gi aranma policy di nongota pallaga ngangdi Masidanatana BJP gi lengak sasan oiriba Manipur lenga asigi haibadi double engine lenga ke asoiba nongota pande masina takpadi marks neklaga mirep oina puthorakpani haibiyai o ibobina hai Maestro Thanauzamna isam samjaba ima ibel singda thajahanana bohone Congress ki mirep oiriba oja akoijam bimol amadi Congress ki gaikhangamna singba mikhal gamari leidana thawal mekaida ima ibel singna lakpina baijai adubu Maestro Thanauzam gi di Hana club sangstan kya da wanom laga madi magi mi thadok laga mi khomal laba matung da ma amuk to okpi yu haiduna samjaraba imai bel singna Maestro bu okhan begi thabak thoram pangdokhi Maestro Thanauzamna community ama bu saiba si ma ki party oriba RP Athawale ga BJP ga samane habisi takmani maduna Maestro Thanauzam nek laga putokpu mirep ni haina lawgi haina phungdokhi aduga hausikoi na di myam paus matang sa lusinjarage masam myam puna no update ngaminase